American Oncology Institute Babina Specialty Hospital Khabeisoi na IMRT technology shijinnaduna Non Hodkins Lymphoma NHL Mai Pakna Layengkhre Manipuri oina cancer layeng da mangzil thariba American Oncology Institute Babina Specialty Hospital Khabeisoi na masagi sahi humdraga taruk surabi nupi ama jen manungi ngong mathakta pombadagi tha ani chupna chaba thakpada awaba mayokna dona laklibi nupi ama Mai Pakna Layengkhre masagi sahi humdra taruk surabi nupi adu kumja lisingani taratreta Wallstrom micro globulinemia syndrome gi chemotherapy piduna layengkhrabi patient adu AOI na advanced imaging amasung biopsy report singi matungina oral cavity da low grade B cell NHL gi layong ni haina khangkhibani masina maram oiraga anaba asi halcyon machin gi radiation piba advanced IMRT piduna layeng naba doctor na recommend tawki akhanaba precision radiation therapy technology among oiriba IMRT na nariba mafamgi akoibada laidiba cell sing common radiation treatment ga mari lainaba side effects sing yamna hantahli masina nariba mi aduda nungaiba amasung matam sangna kanaba phanghali manamasna patient adubu IMRT gi layeng pathap tawki simulation city imaging amasung countering tawduna khwaidagi phaba radiation gi layeng chathaba hauki amasung symptomatic control phangbangam AOI Babina Specialty Hospital Consultant Radiation Oncologist Dr. Dhaneswar Sarmana case sigi matang dahai oral cavity yaw ngong mathakta pomba NHL da side effect nembagaloina radiation pibada IMRT technology na kanaba pibagi achoba khudama maphangle AOI Babina Specialty Hospital na CMHT amasung PMJAY card paiba singbu lemna health card ki mateng na layengli amasung mapalam da chatpagi awaba mayok na ba adu kharama khairi hantahali patient astan nimit kunni IMRT piraba matungda anaba asi mahaki apom adu yamna hanki amasung chaba thakpa yaraduna mahusagi phibamda hanjin hanki amasung side effect yamna nemki layeng laba matung tha humleraga PET scan gi khuthang da clinical evaluation da laina asi mapung phana muthatle haiba sikhangbangam ki IMRT na oral cavity gi apomba adu chada chama hanthanba ngamkhibani haina makna makhata ki amaramda cases gi matang da hospital asigi RCOO Dr. Amit Davana Hai Imphal da laiba AOI na anauba IMRT technology shijinnaduna NHL Mai Pakna Layengbaga loinana cancer layengba mai pakpa ngambagi phibam ama utli hospital asla cancer gi layengi anauba makhal gi khutlai shijinnaduna layengba khumang chausinanaba hotna khigani atubada iodine therapy hauduna thyroid cancer layengba su haurgani haina maktam katan haike